बिस्मिल्लाहिर्रहमानिर्रहीम। Quran amasung punchi Islamda kala Sheireng ai bamasung khonjelda azat komol al sarin nalirami nongma Allah gi nabi gi tungda phamdo na uttomi naringai da mahak na haibiki nahak Umayya bin Abu As-Salat ki karigumba Sheireng sing ningsing libra ai hak na khumjaki ahoy mahak na haibiki adudi madu thitharau ai hak na pareng tangkak kaya thi thaki amasung mahak na haibiki chatharakho aina pareng tangkak chama thi thaki Muslim Sharif Ansari nupi masa ama oirabasu Muaz gi masa nupi Rubayya Madina gi nabi butaram na okpikhiba singi maraktagi nabi ka una hobi nupi masa amani Islam kannaba lanpham kayada nabi ge iroi loina jakhi mahaki luhong bata Hazrat Muhammad sallallahu alaihi wasallam na lengbi rakpada nupi masa singna taram na okpagi Sheireng thidarami amasung Ansar Madina gi nabi buteng bang basingna Islam gi tamak lauki bathaudang sing makhoi gi lusing basing amasung badar gi lan phamda side oi ki basingi maming sing pallammi makhoi gi Sheireng singda aikhoi gi irakta ko na thoglaka da bawang khangbam nabi suyauri haiba pareng si yorakpada nabi na madu haidana ba thingbiki amambagi wadi Allah tana khangi Abu Hurairah radhiyallahu anhu na tambi Allah gi nabi na haibiki kabi amagi khwaidagi chumba wahi ado labit ki wahi Sheireng ni Thangai seng namak Allah khak natana pot khodingmak mangnai bani amasung wakhalol asina Umayya bin Abu As-Salat pu Islamda sanghal lakhi Bukhari Sharif Nabi na Sheireng sibu thagat khiribagi maramdi pochaki tayangpan basidagi wangmada loinai khamnai daba tayangpan ama leiri amasung mapugi matik magun natana punamak ase mangai bani haiba Quran gi paujian ga mannaba phangbadagi ni labit musalman ama oiramde tayumsung Umayya bu labit ki Sheireng gi wakhalol amatta ngai ba mapu amatta bu thajaba layam thajadaba Islam gi tauhid ki wakhalon na Muslim ama oibada lamjing lakhi Hazrat Muhammad sallallahu alaihi wasallam na Sheireng pamkhidaba leite tayumsung Sheireng bu oiro waring bu oiro achumba du yumpham oigadabani haibasi Quran ga kaknadaba mari leinaba samna Quran da yumpham oibaduni haiba utpiramkhi amasung mahak masamak kabi ama natte haibiramkhi Hazrat Muhammad sallallahu alaihi wasallam amasung kabi Hazrat Muhammad kabini amasung Quran bu mahake pungning na sem saba manglan gi poni haina Islam yadaba singna haiki natte makhoi na haiki punamak ase Quran gi makhal mathen aran ba manglan singni natte mahak sem saduna puthok pani masi natte mahak asaiba kabini Quran surah number 12 ayat number 5 Taigumsung makhoi gi pakhum Allah na pibiki Quran aikoi na tambiki te mahak pu Sheireng natraga chana chuna de mahak ngonda wahenbada kabi ama surah number 13 ayat number 38 Hazrat Muhammad sallallahu alaihi wasallam amasung kabi asaiba Hazrat Muhammad sallallahu alaihi wasallam kabini asaibani amasung Quran bu mahaki pokning na sem saba manglan gi potni haina Islam yadaba sing na haiki Quran natte makhoi na haiki pumnama ase Quran gi makhan mathen aran ba manglan singni natte mahak na sem saduna puthok bani masi natte mahak asaibani kabini surah number 12 ayat number 5 Taigumsung makhoi gi paukhum Allah na pibiki Quran aikoi na tambiki de mahak pu Sheireng natraga chana chuna de mahak ngonda oihenba asaiba ama surah number 13 ayat number 38 Quran masi natte wahai kabi amagi surah number 38 ayat number 94 Taibang mapuna mahaki pau puba dut farista Ruhul Qudus ki kuthang dagi nabida lai pau oina thungalakhi Quran masi pu tharaki thajaba yaba thawai Jibril alaihi salam na nangi thamoi layumda e nabi maduna nahak
oiba yanaba chekshin wa haibiba ama. Surah number 13 ayat number 193 amasung 194. Nabida sargagi lai pau wahi lakpagi mawong ado palladuna Hazrat Aisha na hai. Ing kharabaning thamgi matamda wahi lakpa se ukhirami amasung ing bagi mahutta masa pomba humang na lukhirami. Bukhari Sharif. Masin Nabina sarik khonjel gumba amataba mangonda khangba da waba makhalgi wahi haina panbiramba du oigani haina khalli. Karigumbadana farista dut ama miyoibagi sakpamda wahanbiduna wahi haktheng nana paudam birami. Khudam oina ahanba Quran gi gare hirada Nabina ibada ta leiringada thungan birakhiba Quran gi mawdara taruk suwa sura alak wahi. Nabi de wahi pumbasin pha leihawi hafizni khak kawba leikhite Allah na hai Quran aikoina tambigani nangbu e Nabi Quran madu nang na mukaw leiraroi. Surah number mawdraga marfuga taret ayat number taruk. Nabi Karim Hazrat Muhammad sallallahu alaihi wasallam gi punsida chaw kharaba Quran kawba leikhite masina sumhak mapugi paujen bani amasung Quran Sharif mapugi wahini haibagi parman oijai. Quran amasung Sheireng. Quran punamak asi Sheireng singni lausing na pik thanba kitab sastragi. Surah number 13 ayat number 2. Quran Sharif ki mawong ni ngapigani Quran Sheireng gi mawong ni taigumsung Quran amasung Sheireng. Quran pumnamak asi Sheireng singni lausing na pik thanba kitab sastragi. Quran surah number 13 ayat number 2. Quran Sheireng gi mawong ni taigumsung Quran tharakpa matamda chatnaramba Sheireng gi mawong dagi masi yamna topi. Wareng Sheireng animaki marakta leirammi. Yamna thengba matamsida wareng Sheireng prose verse haiba asi uba phaglakle. Phongdok liba wafam pumba taru tarui chen tharagleba ichen gummi. Quran gi sahitya asi matamduda anauba apaba singda apenba phangba tattaba thamoigi ithak ipom purakpa ngamba amadi arthadana gya lausingna matol lomba achumba chatpa singda harau pau aranba khongpham naba singda section wa hiram kaya mukna tillaba mangal amade sida hidak oina phangbana masibu munna taruba singda Quran ya liba lambi ki liklamda maromdom tahandun lakhanba ngamba oirammi. Hazrat Muhammad sallallahu alaihi wasallam gi yeknaba utabana Quran gi surah nifu marigi ayat manga tarubata Nabi da koknon ki khansa asaibi kabitrini Nabi gi nabuat ki mamang da khwaidagi wangba asaibi singi manungda ama oirammi. Mahakna muslima ama oiraklaba matungda Sheireng iba ngangkhiramde maramdi mahakna haiki Quran leirabada ai Sheireng ingamdre. Quran gi manungda lupki hainingba tamningba pumba Quran da phanglammi. Muslima oidringaida mabung leikhidabada asoba Sheireng amada tengthaki taigumsung kadisiya gi lanphamda machanupa mari sahid waikibadadi tengthakidre sangjaki o mapu thagachariba pulmak nahak tabuni ayakna hinglingaida nahakna pibikhiba isha mari sahid oiba phanghanbire. Sapsaba Quran gi nungpan gi artha khangba amana Quran gi lambi dagi hatokpa aruba wani maramsina langphainaba singna Quran bu hai. Quran masi angakpa potni surah number 50 ayat number 2 amasung kanagumbana masidagi mamai leithokpa ngamdabagi matangda hai. Quran masi taseng bajadu mantrani surah number 93 ayat number 3. Asina langphainaba singna kalak thokna duna hai. Quran taruganu Quran asida taigumsung thugayu law khongduna madu thithaduna tahanba matamda maduna nakhoi lakhat anaba surah number 92 ayat number 13. Taigumsung Quran hai Quran amasung Allah na lingkhat pigani achumba mahaki wahi singna papi singna toina magpamdrabasu surah number 10 ayat number 42. Quran amasung asaiba kabi ahum suba khalifa Hazrat Usman gi matamda Umar bin Rabia kauba
कबी अमना काबा शरीफ तवाफ तौब लाकपा अरब की कांगलुप कया मुखे नुपी सिंगी फजबबु सैथादुना सैरेंग इरगलमी असेंग मपुगी इमजाउ सिदा लाक्तुना तवाफ तौरबा पुनमकना कीजबा नोंजबना अमदि नुंसीना मपुगी माइकेदा पुनिंग ओनसिनजै थमोय लुपजै तयुमसुंग कबी असैबा असिगी थौदौना जात्रिक सिंगी लाइनिंग इबादाता अकाइबा पीब ओइथोकलमी हजरत उस्मान कबीदुदा असुमना तौदनबा पौताक पीखी तयुमसुंग कबी सिनि याखिते अमसुंग महाके थौदौ अदो लेपखिते हजरत उस्मान महाकपु मफम अदो थादोखनखी हजरत मोहम्मद सल्लल्लाहु अलैहि वसल्लम की ममांग अमसुंग मतुंगी मतम असे सैरेंग पामनबदा खम थेंगबा मतम ओइना तौई थौदोक वाथोक खुदिमक सैरेंगदा सैथादुना फोंदोकलगा पेन्नरमी सैरेंगी अयाबा मवोंगदा चिल्हाई सैरेंग सिंगनी असिगुंबा सैरेंग सिंगदा अरब की थौना फाबा सिंगबो सैथाबा तोइना खटनगनबा कांगलुप फुलुप सिंगी मसागी लानगी थौना हापा नुपी की हक्चांग कयात अमदी यून सिंगबा नेसा सिंगी मतिक मगुन सैथाबा लाटनरिबा कांगलुप की लाइरेंबा लाइरेंबी सिंगी भापना साबा मतिक मगुन सिंग सक सोनबा तौरम्मी लंबी लमजाउदसु सहरगी मफम अमदसु सिल्हाई सैरेंग थीथदुना तहनबगी चटनबी मतम लेन्नबगी उपाय ओइरम्मी असिना सैरेंग साधारण मिसिंगदा करिगुंबा वाखलोल अमा थुंगहनबदा यामना लाइना थोकलम्मी कांगलुप मसेन उंखटनबदा मही चूदुना थौना हापा नुपा नुपी की लमचत साजत मोलहनबदा सिल्हाई सैरेंगी अचौब थौदांग लैरम्मी असुम तौदुनसु अचुम्ब मसक खंगबा कबी लैरमदबबुदि नत्ते अतोपा अमना कबी सिंगना असैबी सिंगना साधारण मिसिंगदगी तोखाई ताना आई कबीनी हाइना उहन्ननबा होनबा सिनी कनागुमना मसम मना खाक्तुना कनागुमना यू थक्तुना मसा मसु नुपी अंगांग लेकाई समाजगी चटनबी नेम नीति सिंग थौसादबा अमदि मखोइना मिसम सिंगदगी थाक वांगी खन्नरमी मसागी टॉप टॉप फिदम अममम सेंगबनदुना ngagnaba hotnarami sahi khudingki kaaba saripta sairengi ahen athoi tanaba thoram singda athoi bagi ming kaaba sarip ki phaklang thetuna thamlammi islam gi manungda karigumba ama lakpada achum arangi bisara se khwai digi ahan bada tawi islam achum bada yansindaba aran babu nakhai sengdokpa dharmani quran asumna adugumba asaiba kabi gi matang da hai quran मखोइना पाउदमी मखोइना ताबा अदु अमसुंग मखोइ अयाम्बना मिनम्बनी नंग उदबरा मखोइना माइकई सलाई खंगदना कोइच चटपा लमजाउ लमहांग लमजाउ खुदिंगदा पांदम लैतना अमसुंग मखोइना ngang sei मखोइना मसाना तौदबा अदु कुरान सूरा नंबर 23 आयत नंबर 219 223 कुरान की क्रिटिसाइज असी मतम अदुगित नत्तना मतम असिदा सुपारा अमनी हिरम खुदिंग बकी मियोई पोकी असेंग महौसा अदो सुपना तंगी मक्तबा मपुगी असेंग मनाई अमा ओइरगता अमसु कुरान पाकी पाउजेल फंगलगता मयक सेंगलकनी कबी असैबा ओइरबसु मालेम ताइमम पान सिदा महाकी मियंग चुमलकनी महाकी थबकता मरु चंगबा महियान बा हाइबदी अफाबा पोथोक फंगलकनी हिरम अमा नत्रगा अमगी ओइशनु अहान बदा मपुंग फाबा मियोई पोक अमा ओइननबा होनबना अहान बा पंदम ओइगदबनी मसिबु कुरान दा अवांग बा थाकी लंबी हाइना सैथाई अमसुंग मसिबु मिनाइबु मनिंग तमहनबनी हाई खंगदबा उदबा अमदी इसागी असोनबा सिंगदगी नाथोकपनी येंगबियो कुरान सूरा नंबर 9 आयत नंबर 12 तरा हुमदोई अमसुंग खलीफा लुसिंगबा फिदम नफम ओइबा मियोई पोक अममम ओइबनी मसिगी दमकता मतिक साबा ग्यान लौसिंग अमसुंग मपुंग फाबा ईमान चंगी अदुगुंबा मियोई अमगी मफमदगी फंगलकपा सैरेंगबु ओइरो वारिंगबु ओइरो कालागी पोथोकसिंग मतंगी पुंसिगी चौखट चौथगा यामना मरी लेंगनरकनी कदिमदगी सैरेंग मतिक अमतंग लमाई निफुगनी थोय वाफम मसी मयेक सेंगलकनी असेंगबा कालादी ओइगदबनी पुंसिगी कालागी दमकता कालादगी पुंसिगी कालागी खोंचत्ता अरोंबा मसक सही सा कयागी ममांगदा इस्लामना तौरंबा आलोचना काला संस्कृति राजनीति लाइनिंग लोंचट
ꯂꯥꯏꯅꯤꯡ ꯂꯣꯟꯆꯠ ꯍꯤꯔꯝ ꯀꯌꯥꯒꯤ ꯂꯤꯛꯂꯝꯗ ꯃꯇꯝꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕꯁꯤꯡꯒꯤ ꯊꯧꯔꯕ ꯕꯤꯆꯥꯔꯒꯤ ꯈꯣꯡꯆꯠꯅ ꯍꯦꯛ ꯍꯦꯛ ꯇꯤꯟꯁꯤꯟꯅꯔꯛꯄ ꯎꯏ꯫ ꯏꯁꯂꯥꯝꯗ ꯁꯩꯔꯦꯡ꯫ ꯁꯩꯔꯦꯡ ꯍꯥꯏꯕ ꯀꯥꯂꯥ ꯑꯁꯤꯒꯤ ꯃꯐꯝ ꯏꯁꯂꯥꯝꯗ ꯀꯔꯤꯅꯣ? ꯀꯥꯂꯥꯒꯤ ꯄꯥꯟꯗꯝꯗꯤ ꯐꯖꯕꯕꯨ ꯄꯥꯟꯗꯝꯕꯅꯤ, ꯇꯥꯟꯕꯅꯤ, ꯍꯥꯏꯕꯗꯤ ꯄꯨꯊꯣꯛꯄꯅꯤ꯫ ꯏꯁꯂꯥꯝꯅ ꯃꯤ ꯑꯃꯒꯤ ꯅꯣꯡꯃꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯂꯦꯡ ꯑꯣꯠꯄ, ꯉꯥꯡ ꯁꯛꯄ, ꯆꯥꯕ ꯊꯛꯄ, ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯄꯨꯝꯕ ꯅꯕꯤꯒꯤ ꯃꯇꯧ ꯇꯝꯅꯕ ꯇꯝꯕꯤ꯫ ꯅꯕꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯤꯟꯊꯥ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯥꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯒꯤ ꯑꯥꯔꯊ ꯑꯁꯤ ꯑꯐꯕꯒꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯤ ꯐꯖꯕ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨꯅꯤ ꯀꯥꯂꯥꯒꯤ ꯄꯥꯟꯗꯝ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯏꯁꯂꯥꯝꯗ ꯃꯤ ꯑꯃꯕꯨ ꯂꯝ ꯑꯃꯈꯛꯀꯤ ꯀꯂꯥꯀꯥꯔ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯁꯤꯒꯤ ꯀꯂꯥꯀꯥꯔ ꯑꯃ ꯁꯦꯝꯕꯤ꯫ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯀꯂꯥꯀꯥꯔꯅꯤ꯫ ꯀꯨꯔꯑꯥꯟ ꯁꯔꯤꯐ ꯃꯍꯥꯛꯀꯤ ꯁꯛꯐꯝꯅꯤ꯫ ꯑꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯍꯖꯔꯠ ꯑꯥꯏꯁꯥꯅ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯥꯅ ꯅꯕꯤꯕꯨ ꯁꯛ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯀꯨꯔꯑꯥꯟꯕꯨ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯋꯥꯔꯦꯡꯗꯒꯤ ꯊꯥꯛ ꯑꯃ ꯀꯥꯈꯠꯄ ꯀꯥꯂꯥꯒꯤ ꯈꯣꯡꯆꯠꯇ ꯁꯩꯔꯦꯡ ꯑꯁꯤ ꯐꯪꯏ꯫ ꯀꯨꯔꯑꯥꯟ ꯁꯩꯔꯦꯡꯒꯤ ꯃꯅꯤꯡ ꯇꯝꯕ ꯃꯑꯣꯡ ꯚꯔꯁ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄꯅ ꯋꯥꯔꯦꯡꯅ ꯄꯤꯉꯝꯗꯕ ꯀꯥꯂꯥꯒꯤ ꯐꯖꯕꯗꯣ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡꯗ ꯀꯨꯔꯑꯥꯟꯗꯒꯤ ꯐꯪꯏ꯫ ꯅꯥꯠ ꯅꯕꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯅꯖꯝ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯐꯣꯡꯗꯣꯛꯄ ꯀꯥꯂꯥꯒꯤ ꯄꯣꯠꯅꯤ, ꯁꯩꯔꯦꯡꯅꯤ꯫ ꯇꯁꯧꯋꯨꯐꯀꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈ꯭ꯔꯕ ꯁꯨꯐꯤꯌꯥ ꯀꯤꯔꯥꯝꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯑꯁꯩꯕ ꯁꯥꯌꯔ ꯑꯣꯏ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯂꯩꯍꯥꯎ ꯆꯦꯟꯕ ꯑꯣꯏꯕꯅ ꯊꯃꯣꯏꯒꯤ ꯏꯐꯨꯠ ꯅꯥꯏꯔꯛꯏ꯫ ꯏꯐꯨꯠ ꯑꯁꯦ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯩꯔꯦꯡ ꯊꯣꯔꯛꯏ ꯑꯃꯁꯨꯡ ꯁꯩꯔꯦꯡꯕꯨ ꯁꯛꯂꯛꯄꯗ ꯏꯁꯩ, ꯅꯥꯠ ꯅꯠꯇ꯭ꯔꯒ ꯅꯖꯝ ꯑꯣꯏꯔꯛꯏ꯫